ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯧꯇ꯭ꯔꯨꯛꯇ ꯁꯥꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯆꯥꯗ 35.5 ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯃꯟꯁꯨꯈ ꯃꯟꯗꯥꯕꯤꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯖꯣ MLA ꯈꯔ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯀꯨꯀꯤꯖꯣꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯇꯞꯅ ꯇꯞꯅ ꯅꯣꯔꯃꯦꯜꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃ ꯍꯥꯞꯄꯤꯗꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯕꯨ ꯏꯟꯀ꯭ꯂꯨꯁꯤꯚ ꯒꯚꯔꯅꯦꯟꯁ ꯂꯩꯍꯟꯕꯤꯌꯨ ꯑꯝꯄꯤꯌꯥ꯫ स्टेट असिगी मफम खुदिंगमक्ता आइना थिंख्रबा लालहौलुपसिंग सेक्यूरिटी फोर्सना पाक्तकनना पाननबगी थीबा हुंबगी थबक लेप्तना चथरी। अमदी मेघालयागी थांगस्कोल लमदमगी मेंशनगता आइन कायना कोल माइन तौबदा पोखाइबगी थौदोक थोकपदा शिखिबा मिगी मसिंग 19 सुक्रे। खुरमजरी ममी टीवी संदोक्चबा मणिपुरी पाव मियेंग ताबिरमलिबा पुमनमकपु भारती वांगखेमना तराम ओक्चरी हौजेक पाव संदोकना पिजरी। कौट्रुक्ता सारिबा नेशनल स्पोर्ट्स यूनिवर्सिटी असे चादा 35.5 लोइसिले हाइना यूथ एफेयर्स एंड स्पोर्ट्स मिनिस्टर मनसुख मंडाबियाना फोंदोक्रे। हौजेक खुमल लंपाक स्टेडियम कॉम्प्लेक्सता कैंपस हांगलिबा असे कौट्रुक्ता हांगदोकपगी मतमदि लेप्ट्रे। हौजेक फावदा स्पोर्ट्स यूनिवर्सिटी असे साबदा यूनियन लेंगाकना लुपा करोड़ 564 लाख 42 हेना काइथोक्रे हाइरे। वाफम असे मणिपुर की MP लेशेंबा सना जावबना राज्य सभादा हंगबा वाहंगी पाउखुम पीरदुना मिनिस्टर मनसुख मंडाबियाना फोंदोखिबनी हाइरे। अमरोमदा स्पोर्ट्स यूनिवर्सिटी असिगे लिस्टिंग 2025 की एकेडमी सेशन असिदा साना खोनबगी तोंगान तोंगानबा ग्रेजुएट अमदी पोस्ट ग्रेजुएट कोर्स तरुक्ता पुन्ना महैरोय 134 लौननबा थौरांग तौरी हाइरे। कुकीजो MLA खरा मणिपुर की अनौबा लेंगाक सेंबदा यावी हाइबगी वाहौदा चुरचानपुरदा कुकीजो कम्युनिटी सिंगना ngarangdagi हौरखिबा मियामगी इहौ तमना तमना नॉर्मलसीदा हंजिलकपा हौख्रे। पुलिस की पाव अमुगी मतुंग इना था असिगी मंगादगी हौखिबा मियामगी प्रोटेस्ट सिंग अदो चुरचानपुर डिस्ट्रिक्ट के ट्विबोंग अमसुंग कांगबाईगी मफम सिंगदा नमना थोखे। डेमोन्स्ट्रेटर सिंगना यामना वायलेंट ओइना लंबीदा चटपा गाड़ी सिंग थुगाइबा मई थादुना लंबी थिंगमना चिंगबा थविन कया चथरकपना तंगाई फदना मफम सिंग अदुदा अहेनबा सेक्यूरिटी फोर्स थाजिंदुना इरांग लाक्शिननबा होनके। अदुबो अहेनबा सेक्यूरिटी फोर्स सिंगे अकनबा ngaksenbagi मखादा ngasi ayuktagi hauduna चुरचानपुर डिस्ट्रिक्ट के मफम कयादा लैबा कैथेल दुकान सिंग थोंग हांगबा हौख्रे। अदुबु ट्विबोंगे मफम सिंगददे कैथेल अमसुंग दुकान सिंग थोंग लोले। सेक्यूरिटी फोर्स सिंगना हाइरिबा मफम सिंग असिदा मिकुप नाहुम सिंगना मखाताना इरांग थोक्तनबा अकनबा ngaksenba amadi law and order ngakpagi thabak sing लौखली हाइरे। कुकीजो ताबत चिंगी मफम सिंगदा कुकीजो मियामना खंगहौदना हौरखिबा इरांग अदु मणिपुरदा अनौबा सरकार सेंबा पामदबा कुकीजोगी CSO सिंगना कुकीजो MLA सिंग सरकार सेंबा यावबा यारोय हाइना अकनबा वार्निंग थमलिंगै चेरकता MLA नेमचा किपगेना स्टेट असिगे अनौबा डिप्यूटी चीफ मिनिस्टर ओइना वासक लौखिबा अमदे MLA LM खाउटे अमसुंग MLA नूरशांगलोर सेनेट अनौबा सरकार सेंबदा फोंगना यावखिबा थौदोक अदुबो यानिंगदबा उतुना हौरखिबने। हौरखिबा कुकीजो CSO सिंगे इरांग अदो ट्राइबल बॉडी अनिना चुरचानपुर की कुकी डोमिनेटेड एरिया सिंगदा टोटल शटडाउन लाउखिबा अमदे कांगपोपी अमसुंग टेक्नोपल डिस्ट्रिक्ट सिंगदा कुकीजो लेजिस्लेचर सिंगना मियामगे इंटरेस्ट मिराई बिरे हाइदुना रैली चटपदगे टेंशन सिंग वांखलखिबनी हाइरे। कुकीजो ग्रुप सिंग असिना मखोइगी ओइबा सेपरेट एडमिनिस्ट्रेशन नत्रगा यूनियन टेरिटोरी विथ लेजिस्लेचर पीगदबनी हाइना अकनबा डिमांड सिंग तौदुना लागले। अमरोमदा जोमी ट्राइब की एपेक्स बॉडी अमा ओइरिबा जोमी काउंसिल ना मणिपुर की अनौबा गवर्नमेंट सेंबदा सरुक याखिबा लेजिस्लेचर अहुमदा शुमोन थादुना काउंसिल असिगे ममांगदा लाक्तुना मखोइगी डिसीजन सिंग अदु एक्सप्लेन तौगदबने। लेजिस्लेचर सिंग असि कुकीजो मियामना पामलिबा अपाम्बा सिंग थबक्ता ओंथोकनबगिदमक वोट काहलखिबने। मसिगी ताइवनबदा लेजिस्लेचर अहुम असिना कुकीजो मियामना पामलिबा सिंगे मायोक्ता चटली मरम असिना काउंसिल ना सुमोन तौरिबा असिदा
Indrabadi Legislature Matam Shangna Representative Government Muthatlaga President Rule gi awat chaitheng nang luraba matungda lamdam asida miyamna pamba popular government ama thenglabasu thengna semlakpagi All Manipur Maitai Pangal Youth Association AMPYA taramno opagal loinana NDL lengak asibu thagatpa phongdoi haina AMPYA thadorakpa cherol amada phongdorakli Cherol asna makha taraduna hai iramdam Manipur kanglaipak asida chahi kayadagi furup kayana punna nushi chanana amana amagi mateng pangnaduna lakli malemgi oina ngalingai matamdagi masagi leibak wayal leijaba maning tamba jati ama oina Manipur gi lengak lolda ipa ipu sing aduna pangal community ase lamdam asige ningol machani iramdam asidagi haurakpani makhoi gi su saruk yawi Khanda Manipur gi constitution sembada pangal community gi reservation ahum thamduna mapung fana lengak oihanduna lakhe English amaga chamapan nifuga mapanda India lengake Fiban nungda tinkibadagi tapna divide and rule policy na machoi tana na ba sinduna lakhe tongan ba community singna khundaminari ba lamdam asida lisingani taraga tareta NDA alliance ke lengak Manipurda lakpadagi pangal community gi maraktagi minister ama fauba haptana chalaiba haurakhe Matam sangna pangal MLA ama fauba Council of Ministers singge marakta yauhandaba asina representation da democratic deficit thokhanduna ipa ipu haktaktagi leiraklaba inclusive governance muthatnana ba hotnare anauba popular government asida deputy chief minister ani thamlaga pangal MLA singge maraktagi MLA ama fauba ministerial representative thambida ba haiba se pangal community bo namthanana ba hotnabane India gi atopa state singda Hindu amade Muslim singge marakta thokalakli ba state sponsored incident mayam adu lamdam asida punsilakna ba hotnarabra haibagi chingnaba lei maram asina pangal MLA singge maraktagi ama ministerial representative ama thambiu haina AMPYA na phongdorakli State asigi mafam khuding makta aina tingkraba lalholup sing security force na paktakna na fana na bagi thiba humbagi thabak leptana chathari police ki paw amagi matungina security force na senkhai thumkhai tawbada chenabani haiba pripak progi active kadar ama Imphal East ki Irilbung police station ki manung chana leiba kongban nadebam leikai area dagi fari hairi farbam yoi adudi sagol sem joy chandra singh Elias bungcha chahini fugataret kakwa makha nangmeirakpam leikai dagi ne Mangondagi mobile phone ama cell khara amadi Aadhaar card ama fagale hairi Security force na pre-paki kadar ama mayumdagi fari hairi farbam yoi adudi seram manimatum maitai Elias mani chahikun Imphal West ke Sengmai police station ki manung chana leiba senjam khuno mayai lekai dagi ne Mangondagi mobile phone ama fagale hairi Senkhai thumkhai tawbada chenabani haiba KYKL ke kadar ama security force na kakching lamkhai area dagi fari hairi Farbam yoi adudi takel lambam Mohen Singh chahi kuntra kamathoi district asima ke palel maning leikai dikine mangondagi mobile phone ama fagale hairi amade chaliba tha asigi tarukta masana masabo lieutenant ni haijaba koireng na luchingba UNLF ke active kadar amaso security force na Imphal West ke Singjamai police station ki manung chana leiba Kanchipur area dagi fare hairi Farbam yoi adudi sorok haibam Roses Elias Kanglai Puba Chahinifu, Kakching District ke Chairel Lengang Tabi Makhalekai Dekine, Housing the Imphal East ke Khongman Mangjil da Laipane, Mangondagi mobile phone amade Aadhaar card fagale hairi. Meghalaya gi Thangskol lamdam gi mention gata ain kaina coal mine tawbada pokhai bagi thodok thokpada shikiba mi gi maseng kun gataret sukre hairi. Paugi likuna magi matungina haujiksu and
mayamna mayai lambi haiga khangnariba National Highway 137 lambi ase asuki matik shoksin gibana maram oiraga noma kandana accident masing khangdana thoklakpa atok apan kaya yaurakpa misimina kaya yaurakpana maram na mari lainaba department singda hanjin taknaraba matungda tangaimak fadana lambi asi matam kakta bangi khongjang sangsinki mayai lambi asi matamga chunaba lambi ama oinana bagidamak mari lainaba lakhe mahakna makhatana haikibada haukiba PR lengak lairingai matam October gitang taragani pat listing kunga mangada Deputy Commissioner Imphal West aduga PW Department ge official sing loinana malal gi thomi apunba mifam amana hairiba mifam aduda aikhoi gi Deputy Commissioner Imphal West na hairiba lambi ase koilas thana na bagi damakta lakliba October gitang kungani thoi listing ani kunga manga yumsa kaisa fawgi manungda aikhoi gi packet ama sanction tawrakhibani hairiba thazaba ase numit nini ngan khatlaga hairiba sanction amount lupa crore listing humputara marigi sanction tawbirakhibani hairiba asigi nongan baga print and electronics media da so hairiba senfam ase sanction tawre haiba miyam da so khangnaki hairi sanction ase amount asigi departmentally chatliba marak asida mari lainaba asida takshin jabaga loinana hairiba lambi asigi tangai mak fadana pothole mention bagi thabak tawbinana ba takshin baga loinana mayai lambi semjin bagi thabak adum loishenke loinana haujig ase department ki mari lainaba singa faunabada chaliba lisingani kunga taruk January gi last week tagi February first week asida nauna sanction tawbiriba amount asidage lambi semba soidana hauragani haina thazaba pirakpa malalda laijai loinana haujik popular government lakpaga iroinana honorable chief minister na February 9 da mayai lambi ase semba haunana bage khongthang ama paikhalakpa ase malalgi maikaidagi yamna nungai jaba thagatpa phongdoke kibana maram oirkanda noma kangdana accident masing khangdana fakpa aso open kaya yorpa misi mina pawo yorpana maram oirkansida mari lenaba department sing hadan tangnaraba matungda koi tangai mak padana lambi lase matam khaktaba pangi khongjam phawba koi mayai lambi ase matam ga chunaba lambi na ama oine na bagidamagta koi adum mari lenaba singda taksin duna dum lakseki hau paugi marak thana atenba break amatang lominase Ibe makigano azab thammo sigi yumse next TMT na checksin na laksilaga thamkhrabani ne dadarang se juha habaga amta kidabo asumna mayamna machalgo ngapshan dugum masigi yumasibu asoya ngan kokadabagi next TMT na ngapseli next TMT jor habadi ngakokna na basemani German technology sina bana concrete ka tokna tinaba matamda kapamul amuk hena angle adli next TMT strength is in the grip. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Break ki matung da taram da okchari makhatawa paw amuhana pijari Tadubi Assembly Constituency ki by-election pangthokna na ba thabak paikhat pa hore Senapati District ke 49 Tadubi SC Constituency ki MLA oirambada natana kumja listing ani kunga mathoi ki March tage National People's Party NPP Manipur ki
State ki President su oiram laba and Kai sina January ki taranipan listing ani kun ga mga da laikidabada constituency asi hangduna lairakliba sit asi mention na ba thabak paikhat na ba Election Commission of India ECI na khanghalakpadage ACSC gi by election pangthokna na ba thabak paikhat pa hore ngarang ECI na by election pangthoklagadaba Manipur amasung Maharashtra gi Chief Electoral Officer CEO Singda aiba cherol pesinkre hairi cherol asigi matung ina CEO Lokeshwar BHARATTI ngakpigani BHARATTI mayom na ngasi aiba cherol ama tholakre cherol asigi matung ina 49 tadubi AC Assembly constituency ki oina integrated draft electoral roll chaliba tha asigi mapanda fonglagani aduga draft electoral roll asida claim amasong objection tawningba singna numit adudagi hauraga tha asigi kunga mga fawi manungda tawrakpa yagani hairi Hairok Assembly constituency da hana atop political parties singda lairamba imung kunga mga gi miyoi humputara nithoi ngarang ACSC MLA Dr. Thokchom Radeshyam da thajabat thamduda BJP da yaurakre nauna yauraklaba sing adubo harau taramna opagi thoram ama MLA Radeshyam ge Hairok Thokchom laikai da leiba yumda pangthokre BJP Hairok mandal na shillaga pangthokiba thoram aduda nauna BJP da yauraklaba sing adubo MLA Radeshyam amasong BJP Hairok mandal ge president Thokchom Charjit na BJP gi thambal yekpa lengyalfi yanbiduna harau taramna okay Thoram aduga mari lainana MLA Thokchom Radeshyam na phongdokibada anoba lengak lakpaga loinana miyam ge maithongso maka lamna unare Mamangda asigumba BJP da nauna yaurapa sing opagi thoram today maduda tinkiba miyam ge maithong sing thajigi maithong da mahing kabagum imak makna ujake ngasidi makselamba pumba mangkre purnima gum maka lamna loina ure masi afaba khudam ama ulakpani khanjai mamangda education minister su oiram laba MLA Radeshyam na makhatana hai Anoba lengak lakpaga iroinana chawkhatpa Manipur chawkhatpa Hairok Assembly constituency ama soidana laklagani ngasi MLA ama oina lepchariba ase miyamna pinabibane miyamgi mateng yaudana karishu ngamjaba nate aduga chawkhat thaurangi thabak khara miyamgi damak tawjariba ase so miyamna pinabiba sembiba mapuna thaujanbibana pangthokjaba ngamjabane miyamna sinabirakpa takpirakpa thabak seng pangthokpa ngamnana ba honajage Isinga sangomga marup sanabagum haibadi sangomda ising yansinba matamda achamba ising adu mamal yamba sangom onba ngambagum ngarang nauna BJP da changbiraklaba ichel inaw marup mapang ima ibel ichel sing asibo hana leiramlaba member singna matam khuding magda mateng pangminase ngarangi opagi thoram adugi khudong chaba lauraga Hairok AC gi chawkhat thaurangi matangda MLA na hai ACSC gi ayamba lambi sing maru oina Hairok Wangjing lamkhai dage ingang lok trong laubi fauba salungfam dage ukhong shang fauba sekmai dage ningel fauba gi thongal da lambi sing yamna quality laina chahi asigi manungda ayamba koilas thaduna semlagani aduga hana koilas thaduna sembadagi kairaklaba sing su ningthijana semlagani amade sikhong shekmaiga ningelga tainabada paka thong ama pitraga malonga lonabadasu thong amaso saragani haike anoba lengak asigi cabinet suraba matamda kendra amage MLA singi tawgadaba chawkhat thaurangi thabak thoram sing miyamda amuk khanghanjage loinana miyamgi chawkhat thaurangi thabak khudingmak tawjage haiba wafam so MLA Radeshyam na thamke Manipur Police Control Room da thadorakpa cherol amagi matung ina National Highway 37 Imphal Jiribam lambida lamdam asigi tangai fadana nomada changdraba yadraba pochai puduna lakpa gari chahumga sumna ahom haidiba lambi asida apanba yaudna pusilakre makhatana pochai pusilakpada khudongthiba thoktana bugidamak chingnaningai oiba mafam singda security force na akhan checksin thawrang sing laukhatke
Manipur district pumnamakta pamdaba thaudok thoktanabagidamag ching amasung tamda punja checkpoint chamaga taramari hangduna achat awok sing check chathaki hairi. Security force da Technopal district ke More police station ke manung chana laiba Indo Myanmar border ke BP 72-73 ani gi marakta laiba Yangobung area dage motor amadi IET ani fangle hairi madugi matung bomb disposal chem lakduna mafam aduda asoi angam yauduna pokhai handuna manghanki hairi. Matam sangna saba loishindana lairiba lamsang thongge diversion piriba lambe matek ase uful ka henna hobana maram oiraga miyamgi hakselda khudong chahadre maram aduna lambi matek ase koilas thaduna semjin bidriba fawba lakliba tang nipa dage pochai puba gari sing chatpat thinglagani haina phongtoragli aba hoba matam su bigi diversion thongsi matik sana sabu sabi kitaba mardi moina matam da hek saba hoda tha taruki manung da thong saba loishin gani haidina ko saba hogi bani adu sei manga sei taru sarang sei taru busramani adu hoji babuda saba loishin bi film bude si matam sana loishin biro masini akoina ham da haijini ngasi si saba loishin ringai gi mawai na akoina hoji yellow mairom thong gi mamang thong lamsang bazarom thong basaruk lamsang thong mani ngom thong basaruk si ufun chupa koigi koilas pukhali bo mayam ri gari achobo chali bo mayam Ifal city di nan grani aduga madu nana bohona bada Manipur ge excise station tarahumdoi dagi fagalaklaba yungang IMFL beer wine amadi DIC yauna punda liter listing kungani toy chahungani fu mari semba ngarang lamfel pata laiba excise department na manghanbagi thabak chathakre yungang sing adu senfam oina lupa lakh marifu mari heli excise department ki makhada monitoring committee na thampham chalaktre haibadagi manghanbagi thabak adu paikhatpani hairi Kangpokpi district ka Imphal West district ka Lonabada laiba laimakhongda kuki kharana MLA ahum lengak sembada yawba yaningdaba phongdoktuna lambi thingjinduna naga sing chathan khidre Deputy Chief Minister oina wasak laukraba Nemcha Kipgen MLA LM Khauti amasung Nur Sanglur Senate bo anoba lengak sembada yawba yaningdaba phongdoktuna ngasi su makha tana mafam kharada kuki singna lambi thingduna khongjang sangsinke Laimakhongda lambi thingzinduna thambadage naga sing lambi ase fauduna chatok chasin yahan khidre social media da viral oirakiba post amada tongan ba makhalge gari tara rom tongduna lakba jalyarong furup ke miyoi kuntra hena laimakhongda panduna leire haina phongdorake makhoi Konsakul amasung Samukhul ge nagagi khunja ngaktane makhoi singadu Makhan village ta pangthokpa all liangmai ge conference ama saruk yaruraga mayumda halakpani adubu makhoi mayumda hanba yaroi haina kuki singna lambi thingduna thamli haina social media da thagalakiba video aduda phongdoki post aduda liangmai ge miyoi amana phongdorakibada makhoina asumna lambi thingduna Chadhandaba taragade aikhoisu kuki singbo makhoigi lam fauduna chatpa yadananaba khudakta lambi thingjilagani haina phongdoki Chhattisgarh ge Bastar division ge Bezapur amade Sukma district ta Ngarang Maoist ke mio yangkai mathoi lengakta surrender tokre haire paugi likhunabagi matungina hairiba Maoist sing ase faban natraga pau piba ngambada lupa karor ama lakh humfu mathoi ge mana pigani haina lauthokraba mio sing ni haire makhoina lengakta changjarakba matamda AK47 rifle SLR amadi barrel grenade launcher sing khosinaki haire Bijapur district ta Maoist kuntra hingsa thadoktuna miyamgi mahosagi punsida Changnana ba fidep lauke changjarakhraba Maoist sing adugi manungda nupi Maoist kun yauri haire makhoi sing asi fabada lupa lakh 35 pigani haina lauthokhrabani amaromda Sukma district ta Maoist kun ngamathoi changjarakre makhoi sing asi fabada lupa lakh 63 pigani haina lauthokhraba sing ni haire
ꯑꯔꯣꯏꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯀꯧꯇ꯭ꯔꯨꯛꯇ ꯁꯥꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯆꯥꯗ 35.5 ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯃꯟꯁꯨꯈ ꯃꯟꯗꯥꯕꯤꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯨꯀꯤꯖꯣ MLA खरा अनौब लेंगाक सेंबदा यावी हाइबगी वाहौदा कुकीजो सिंगना हौरखिबा मियामगी इहौ तपना तपना नॉर्मल सिदा हजिलकपा हौख्रे मिनिस्ट्रियल रिप्रेजेंटेटिव अमा हापीदुना पॉपुलर गवर्नमेंट असिबो इंक्लूसिव गवर्नेंस लेहनबियो AMPYA स्टेट असिगी मफम खुदिंगमक्ता आइना थिंख्रबा लालहोलुपसिंग सिक्योरिटी फोर्स ना पाक्तकना फाननबगी थीबहुंबगी थबक लेप्तना चथरे अमदी मेघालयागी थांगस्कोल लमदमगी माइनशिनगता आइन काइना कोल माइन तौबदा पोखाइबदी थौदोक्ता पोखाइबगी थौदोक थोकपदा सिखिबा मिगी मसेंग कुनगा तरेत सुखै हौजिकी ओइनदी ममी टीवी सदोकचबा मणिपुरी पाउ लोइसिनजरे मखा ताबा पाउगिदमक मिडियं तादुना लेबियो मियामी खुरुंगचानबगिदमक केबल वेयर पुसनद्रबसु ममी टीवी के मखल मथेन कयागी चैनल अमरी अतोप चैनल क्या अदोंगी मोबाइल फोन नत्रगना टेलीविजन दे येंग यारगने केबल वेयर टिंगबगी मथौ ताद्रबा पुंग कुनगमरी चुपना येंग यारबा अनौब टेक्नोलॉजी असि लाफना मणिपुरगी मपानदा लेबिरिबा इरेसा सिंगसु लाइन येंग यारगने करमना अदोंगी मोबाइल फोन नत्रगना टेलीविजन दा हापतना संदोक्सरिबा चैनल सिंगसि येंगनी हाइबगी मरमदा अकुप्पा मरोल खंबिनिंगबसिंगना 9233577337 दा कॉल तौबिरो मतम चुपदा ममी टीवी बु सपोर्ट तौबिरिबसिंगु ममी टीवी ना तौबिबल खंगबु चरी